Nungsit Morana Bangladesh the Chowna Safu Pikre Manipur the Su Akan Manong Leptana Churi. Center na NAC gi Sentang Su Koti Chamapal ga Kungamanga dagi Hengat Handuna Chopat Taurangi Tabak Sing Niki da Paikatwa Yahan Biu Haina Chief Minister and Biren the Taksin. Jingda umang kokokuna pamlo uba koknaba double cropping amasung atopa pot jay thabagi upayama putoknaba Deputy Chief Minister Joy Kumar experts amasung World Environment Day ga mari lainana chayolama chumna chathagadaba chahi sigi school greening campaign nasibagi hawkre Mukrimzari the Migrants Impact News ni Prime Time Manipuri News Bulletin Day Kaidam Jantis in Hojapungja si Fau Kimarba Boxing Mam Pizari. Nonglai Nungsit Morana Bangladesh the Chowna Chaiting Pikre. Quite a gitam tiba warning signal number 10 Puduna Chatliba Nonglai Nungsit Asina Ngasi Ayu Bangladeski Samudra Kongbal Kutu Riyagi Cox Bazar the Akan Basafu Piki Masing Yablaba Yum Kay Amasung Uchaw Kaya Teki Nonglai Nungsit Asigi Tamtiba Mong Adu Kangbadagi Gamena Samudra Kongbal the Taba Mafam Singi Mui million Anirom Mafam Hongdo Hankrabani Amuromda Nonglai Nungsit Asi India gi Awang Amasung Awang Nongpok Tamna Lansilakre Pung the kilometer Chamaga Taraga Taret Sitpa Nonglai Nungsit Asina Bangladesh ta Safu Piki Baga Loinana Assam Meghalaya Mizoram Manipur Nagaland Abadi Arunachal Pradesh ta Akan Manong Tari Nakalamromda Manipur da su Nonglai Nungsit Asigi Chaiting Fangduna Leptana Nong Churi Nong Leptana Chubuna Tampaki Maru Ibaturel Singi Imai Tapna Wangkalakli Lambi Kaya Ising Tumzin Bahaure Nong Asina Lambi Chatok Sasinda Chawno Kudong Chadaba Ma Oiri Lakliba Pung Kunmari Fawa Leptana Nong Churabadi Tampaki Akut Pam Sing Ising Tumzin Ba Amadi Turel Singi Imai Wangkalakpa Yabi Utokpa Chawna Lady Ayang me kuntraga matoi da su Manipur gi mafam kaya da yai marap kanbadagi yamna kanba mong da nong churaba yai haina Manipur government ki Relief and Disaster Management Department na khangalakli Nonglai Nungsit lakpa yabagi maram laibana yum gi nak yatta tuganba yaba u akangba ningthina fazindaba jinga signboard tara Chek na chingba laihandanaba lantern da kerosene matik chana hapsinduna thamnaba torchlight na chingbada battery hapsin binaba tonga sandok pidanaba amadi thazak bidanaba radio da laukthorokpa chaksal wasing ningthina tabinaba khakalakli Ngarang New Delhi da pangthokiba North Eastern Council NEC gi humputaruk suba plenary meeting da Manipur gi Governor Dr. Najma Heptullah amadi Chief Minister N Biren su sarukyakre lamgi pak chawba amadi missing yenglaga senthang piba gi mahutta state adugi chakotpa gi thak yenglaga senthang Pithok Pinaba Governor na akanba wafam thauki awang nongpok lamdamda lalhobugi irang di lay adubu Manipur Gumba State ki afaba sing di national media sing na report tawbiti haina Chief Minister N Biren na mifam aduda fungdoki Lanmi thazilakpagi mahutta development machinery sing thazin biru Delhi Imphal gi nongthak lambi fagat handuna investment gi climate ama lehenduna miyam da thazaba lehenbiu haina Chief Minister na fongdoki loina NEC gi sentang su koti chamapul ga kungamanga dagi hengat handuna chawkhat thaurangi thabak ningthina paikhatpa yahanbiu haina Chief Minister na fongdoki Deputy Chief Minister Yumnam Joy Kumar na Indian Council of Agricultural Research ki makok thongba mihut sing da state asida lau singu amadi sa sanga mari leinaba akhanaba research center sing hangnaba takshin kre ICR Research Complex for Northeast Hill Region na sinduna City Convention Center da pangthokpa ICR Regional Committee Zone number 3 gi kulgumdoi suba mifamda Deputy Chief Minister na wapamasi pukatkibani Deputy Chief Minister Joy Kumar ne state asida irrigation system ningthina leirabadi lau singu gi pothok sing hena puthokpa ngamgani haiki state asida nongju tha loiraba matung laufam sing hangduna leiba chingda umang kokthokduna chathariba jhum cultivation asi koknaba double cropping amasung atopa pochai thabagi upay ama puthoknaba su Joy Kumar na taksinki Mifamatu da saruk yakheba Agriculture Minister V Hankalian na state asigi anemba mafam amasung ising
thumba mafam singda thanaba fau charasing ICAR na puthokhanningbagi wafam phongdoki anuba district tareta su krishi vigyan kendra hangdoknabagi wafam su pukhatki mifam hangdokpagi thoram aduda lau singuga mari leinaba lairik amasung leaflet sing phongki numit nini chupna chathagadoriba mifam asida ICAR Government of India gi Director General Dr. Trilochan Mohapatra yaung ICAR gi mihut sing awang nopoki leiriba state nipandagi lau singuga mari leinaba scientists research sing amasung University singdagi mihut kayana sarukyari mifam asida state nipal asida lau singu haira sasana chingba singi pothok hengatnanba amadi thengnariba awaba amadi kari upai puthokadagi haibagi maramda khanagadawri. Most of our traditional agriculture is only confined or is limited to the cultivation of rice only. We do not have concept of cash crop in the hill areas. I think we have to develop the horticulture much better. System of this irrigation, that of course will have to be done by the state government. But then introduction of this integrated farming, this has been done in a small scale, but we need to widen it. We need it to introduce it in a larger scale. Then double cropping, cash cropping, etc. How these things can be, as far as the state is concerned, how this can be successfully be implemented. Kumginong lakpaga loinana laumi singda chathok leiba fogdi marang kaina fanganbiu haina All Manipur Progressive Farmers Association gi maikaidagi thamlakli nakalamoramda district singi khudong chagadaba yenglaga urea outlet thambiu haina su association asina su demand tawrakli Manipur Press Club ta paumi singa unaba mada All Manipur Progressive Farmers Association ge President L Dhono na hai state government na subsidy da piriba urea asi Imphal da khakta piba atopa khara haidokpa district singda leiba laumi singi oinadi kanafam khangdri nakalomromda district agricultural office asi mafam kaya da mapungfa na thabak tawdabana laumi singna lau singubaga mari leinana expert singi oiba warol launa bhotnabada awaba kaya amasu mayoknari laumi singna thengnariba khudong chadaba asi agriculture minister amadi mari leinaba department na athuba matamda pukning changbiduna lairaba laumi singna thengnariba awaba sing asi athuba matamda koknaba hotnabiu haina L Dhono na appeal tawkli lamjing langtak piriba lau singu loisangi mari leinaba district agriculture officer dio sing eo singna mari leinaba district tagi office singda sang naina lehanaba haijari amadi dio office leitriba district singi office singsu athuba matamda lehanbinaba government gi pukning singsinjari Indian Council of Agricultural Research Manipur Center Lamfelpata Seed Processing Unit hangdokki bagal loinana lomi singi damak sagadab hostel gi urep yungsu tamki Seed Processing Unit adu ICAR Government of India gi Director General Dr. Trilochan Mohapatra na hangdokki bani Seed Processing Unit adu hangdoklaba matung unit adu da leiriba machinery sing yangsin bagal loinana leiriba marumarang sing su yangsin ki Taramududa Crop Science Natural Resource Management Agricultural Extension gi Deputy Director General Singam Central Agricultural University Iroi Shemba gi Vice Chancellor yauna miyoi kayana saruk yaki Central Agricultural University Kaugi Nongna Saba Guest House ngasi Kau Lamfelpata Department of Agricultural Research and Education DARE gi Secretary Su Odiba ICAR New Delhi gi DZ Dr. Trilochan Mohapatra na sangakre Taramudu Dr. Trilochan Mohapatra na fongdokibada Mahiroi Singbu ningthizana lamjing binaba Kaugi Oza Singh na kathokpa mathoktai haiki mahakna University sigi fund hena thadaraknaba mari leinaba singda kanna taknari adubu aikhoi ge requirement sing asi prioritize tawduna system asi henna mapangal kanhangadabani haiki If your faculty has to perform, their career assessment has to be done timely, and that has to be done as early as possible if anything is pending. And this report should reach us at the headquarters within a month's time. What action has been taken with regard to faculty assessment and career assessment schemes. Unless and until they are addressed in a time-bound manner, I don't think we will be able to sustain the interest of the faculty.
World Environment Day Gamari Lainana Hapta Machupna Chathagadaba week-long school greening campaign English ni Taragataret Nasidagi Hogdokre connecting people to nature Haibatimda Haurebi Junior High School na Sinduna School Asigi campus the campaign asi Hogdokibani. School campus the Uchara Thaba composting pet samba drawing competition slogan writing school gardening classroom cleaning amadi exhibition yauna pangthokadaba campaign asida Wangoi Zone Imphal East Zone amadi West Zone gi junior high school amadi primary school mapanna sarkyari ngasigi thoramudda athoiba mitunglen oikiba education gi parliamentary secretary Kongkham Robindrona hai akoibagi khal kairakpana oirakpa mangjaba amadi oirakpa yaba fibam singi matangda pikliba mahiri singda mamutana khanganaba tangai fadi haiki Hujuk face to global warming, landslide to even within the Manipur territory, landslide film, Hujik Dimapur, Dimapur, Manipur is the landslide to river, Kurkuru to river, Suguma Toramam to Imam Semasi, Uakakudagi, environment, hell hazard way, Pola Mam put over the Guinea, Toribasena, Huina, Angang sing the Makogi, Hakuli, Angang sing the Makogi, students in the Huina, Sigi, idea, Tamadragadi, Makoida, Skumba, Hogi. Time to time, Mohoida knowledge Samaudra Sumba, Henjakadrana Pakapadagi, Hoisi Tamjamnit. Textile Union Minister of State Ajay Tamtang Sinungtil Infalda Tunglakre Mahangna Infal International Airport Tunglabaga Finance and Works Minister T.S. Bishorjit Amasung BJP ki Luchingba Kayana Ajay Tamtabu Taram Oki Mahakinumit Ninigi Infal Kongchadesida Textile Gamari Lainable Mafam Singda Hak Tengnana Chatuna Yang Singani Haidi. Maruoina Sangai Pata Leba Manipur Sericulture Project Management Complex, Mantripukrigi Regional Tassa Research Station, Porampatki Weaver Service Station, Wangkagi Panthoibi Arcade na Chingba Mafam Karada Haktengna na Chatuna Yengsilabayai Hairi. मणिपुर चूंकि काम तो पूरे देश में है हमारा, आज मणिपुर में अपने टेक्सटाइल से संबंधित काम को लेकर अभी हम बैठने वाले हैं। कुछ अपने जहां पर हमारा टेक्सटाइल से संबंधित काम चल रहा है वहां पर खुद विजिट करेंगे, जो समूह हमारे काम कर रहे हैं। बाकी कल के कार्यक्रम भी इसी प्रकार के रहेंगे। जीएसटी आपको जानकारी में, जीएसटी अब तुरंत 1 जुलाई से हमारा लागू, 1 जुलाई से हाँ पूरा देश जीएसटी सारे देश के लिए। Manipur dasu Goods and Services Tax GST ningthina chana hanaba core committee ama semlagani haina finance ki famsu puriba Manipur ki deputy chief minister Yumnam Joy Kumar na phongdokre ngasi Manipur government na sinduna Manipur Legislative Assembly ki MLA sing da GST ki matangda khanghanaba GST dissemination workshop ama Hotel Classic Grande ki Imperial Hall da pangtoki thoramudda Manipur government ki finance department ki commissioner Vivek Kumar Dewangan IS na ngasi workshop adugi nungi oiba wakalon phongdokladuna GST asi pothok sing sizinabada yumpham oigani maramaduna Manipur gumba consuming state tagdi GST asina henna kanahangani haiki Mahakna Makha Tana Hai MLA Amadi Minister Singh na Makhoi gi Assembly Constituency na Konpa Mufam da Ladiba Dealer Singh GST da register Tongnaba Honabada Mateng Pangbiu Haiki Thoramadu da GST Council ge representative Oina Saruk Yakiba Thari Sitkil IRS Amadi Assam Government ki Commissioner of Taxes Oiriba Anurag Goel IS na GST Haibasi Karino Masina Pigadoriba Khudong Chabasing Asina Karino Haibagi Matang da slideshow utuna Sugaina Taki. Unfortunately, I would have loved the MLAs from the opposition, Congress kit like Peter said, "You're Magadi, I come there, no, I said, Karina, the CGC, the company, the Moju Kanga, Masina, pass over the smoothly, other Sunatana, Kamino was a Masi state key, resource mobilization, resource kit of the Yam the Kap or Kado port money. Consumption states are likely to benefit. Asina as I'm saying, Adubo, how we are going to benefit, I say, I don't know Maduna sufficient or honorable MLA, parliamentary secretary, I sound to your core committee, how to implement, I've said, Masi issue, Matamsula, but my toxic. Matang size the break amlo sige Manipuram di malang itong atungan ba ipaw single na koy break tigam tun hanjar ke impact news meeting ta to libi. Bulletin sige makata paw single na break ki matug na maya ba mo kana taram nok chari.
Hangang Panthobi Laikai Tagi, Hirom Priyo Kumar Misiki Matang, the same Kiba Jason, a Kaukiba, Hauzik Chatari Bapuni Funipan, Giban, Government Yanaba Purakatagi, Kudaktagi, Hadokre, Loina, Asiba Hakchang, Hayang Lauduna, Arub Matomangam Pangtolagani Heidi. Gasi Chief Minister, Secretariat, Parliamentary Secretary Home, Laishang Tem, Susindroga, JC Mihut Singa Wari Shanaki Bagaloina, Government Ki Maikai Tagi, Atubumatamda, Mishisi the Chanaba Sing, Miam Kangna Putokani Haina Tazaba, Piki Bagaloina. Ngasi Chathakiba ban manungda police na fazin kiba mioi mapan su condition amata yauduna thadokpada yanaki. Loina makha tarakpa lokhotpa yaba thabak singi matang da su makata na parliamentary secretary home Laishang Tem Susindro ga wari shanaba haiba hiramasida yanaduna khongjang handokibani. Athubu matamda Hirom Priyo Kumar LICI ma sahi kuntaru apokpa Hirom Manichandra Hangang Panthobi Laikai mihata senariba miosing Athubu matamda soidana putokani habi thajaba laiba miyam khangna piba yaima mihat ka mari lenana kauriba ban asiga mai lenana phariba miosing condition amata yaudana thadokpa senaba miosing soidana athubu matamda putokani haina thajaba pibirabanina kauriba pung nimphuni panga ba ban asi kudakta handokpa crime tawriba sida chenaba miosing se mase akoina chap chaba dandi pigani amasung akoina tawge haina koi government gi Achet Pathadaba do Okoina JC site to Tamjari, Adugan Leva Miam Sumasumba cruising Magi Siriba Missy Sida cruising Pibi of Amusing the Sofina Karigumba when Kudong Sabasing Miam when the Tamani Amarom the Hirom Priyo Kumar Gi Missy Matang the Senkiba JC Haukiba Hingdagi Kaukiba Pungni Funipan Gi Manipur Banna Lamdamasigi Atay Mafam Sing the Toydokna Akaiba Pidragasu Hangang Maikai Dadi Banasigi Chaiteng Chowna Taki. Ban Chogatpa Mui Sing Nangasi yung National Highway 2 gi Kabam Lamkai the Toraktuna Lambi Tinki Adubu Manipur Police ki team Amana Makata na Kongjang di Jackson Hankide. Hangangi Panthobi Lampakta Su Lambi da Tire May Taba Amadi Uwana Chingba Paizinduna Lambi Tinki. Sangakfam Bazar da Su Nupi Yang na Ban Chogatpa Sing da Lambi da Toraktuna Achat Awok Sing Tinki Panbayabadi Priyo Kumar Haukiba Me Taraga Taretagi Tiba Kangdana Lairak Kibani Adubu Me Kunka Tarukta Tangjeng Laimang Chingda Tauri Yan Silaga Tanambani. Handak Moreda Sinmi Nupi Amabu Indian Army gi rifleman ama loinana suspension of operations su da laibani haina chingnaba amagana hatkibagi thodok amadi mishi sigi mamangda Sinmi kayagi punsibu su gi makhada laiba gang khutpuna nongmaina kaptuna hatnaba hotnarambagi thodok Manipur miyamna thengnakre haina lona thingkraba laloluk Maoist Communist Party Manipur ki standing committee gi coordinator Kyonghan Mangangna cherol amada maral sirakli Maramasina Laingakna Chayol Amagi Manungda communal gang Singbu Makoigi Kemtagi Hentok Haloidabani Karigumba Sugi Kanglon Mapung Fana Chana Handuna Makoigi Kemtagi Hentok Halagadi Masida Tolakpa Makal Kudingmaki Pamdaba Togdok Kudingma Ngasigi Paliba Laingak Asina Pukadabani Haina Jackselwa Tamlakli Anti-Corruption Cell gi Sakti Asi Prajar Miyamgi Makutta Laire Haina Anti-Corruption Cell gi officer on special duty as Hemanta MCS na Fongtorokli. Wapamasi ngasi Manipur University Student Union Mushuna Sinduna Manipur University gi Dr. Kamal Indoor Stadium da Pangtokiba Kananinamugi Thoramda MU Campus Talk 2.0 da as Hemanta na haikibani. As Hemanta na makataraduna hai Anti-Corruption Cell gi stakeholder ahum lay madudi Public Anti-Corruption Cell amadi Mari Lainaba Department ni. Stakeholder ahum asina punna thabak tawminaraba matamdata Anti-Corruption Cell asi mai pakpa ama oigani. Manipur dagi corruption maru fangna muthatnaba hotnabada miyamgi yamna maru oiba amasung chawraba thodang lei haina mahakna makhataki. Amoromda editors Hemanta Kumar Ningombamna Anti-Corruption Cell asi maning tamba body ama oigadabani karigidamak Chief Minister gi office ta thamlibano haiba wahang tawki. Ngasigi khana nainabagi thoramadu BJP gi wangangloi Professor STK Anti-Corruption Cell gi officer on special duty as Hemanta MPS Social Scientist Dr. Dhanabir Laishram amadi Huyalan Pau gi editor Hemanta Kumar Ningombam na resource person oina saryaki amusung Impact News ki executive editor Raj Nongthombam na moderator oiki. Manipur da chathariba senja thumjaga mari lainana thauramgi manung channa wahang paukhungi session amasu pangthoki tharamada Manipur University ki oja mahiroi amadi research scholar kaya na saruk yaduna senja thumjaga mari lainaba wahang kaya ama thangatki. Honorable Singh masai Facebook re meba aina kale integration cell da lakpa case ma
ꯑꯩꯈꯣꯏꯅ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯤꯁꯦ ꯃꯥꯅ ꯈꯨꯠ ꯊꯥꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯃꯨꯛ ꯇꯞꯄꯦ ꯃꯔꯝꯗꯤ ꯐꯥꯏꯜ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯪꯕꯅꯤꯅ ꯃꯥꯒꯤ ꯌꯥꯝ ꯊꯨꯏꯑꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯏ ꯐꯦꯁꯕꯨꯛ ꯍꯥꯡ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯔ ꯂꯦꯚꯦꯜꯗ ꯁꯨꯃꯥꯏꯅ ꯑꯃ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯏꯟꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯋꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯔꯛꯏ ꯄꯣꯠꯁꯦ ꯃꯥꯅ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯃꯇꯝꯗ ꯁꯦꯝ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯔꯋꯥꯔꯗꯤꯡ ꯇꯧꯊꯣꯛꯑꯀꯥꯟꯗ ꯆꯥꯏꯈꯤꯕ ꯃꯇꯝꯗ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯁꯦꯠꯂꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯟꯗ ꯑꯩꯈꯣꯏꯒꯤ UPI ꯍꯧꯕ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯖꯗꯦ Manipur ki khwaidagi liraba college ama oriba Dhanamanjuri college asi government na senthang matik chana thadabiraktabana nongma gi fibam sokchilakle haina DM College of Science ke principal Dr. P. Ranabir Singh na phongdorkli gasi college asi ke principal office the impact news ka khanan unabada Dr. P. Ranabir na wafam asi phongdorkibani mahang na hai college asi ki chahi gi lakfam thokpa fan matik chana laktaba kuire government ki maikai dagi thadafam thokpa senthang thadarakpadi lairadana chahi gi oiba college semjinbagi thabak fawba tawkhidre hairi college asi ki infrastructure da asoiba yamna lady maru oina science lawba mahiroi singna laboratory da khusu khulai watpagi awaba kaya mayoknari hairi loina college asi de staff watpagi awaba so adumok mayokna duna lakli hiramasigi matang da mari leinaba department da che thaduna kayara khanna khangan kibasu laikre adubu government ki maikai dagi karigumba wahi ama fawba khangalakpa laitri haina su principal na makata ki Tripura da aduga ate ha jesuan Sikkim da moina 20 to 23% budget moi education se budget ki kano se reja thadari ba se akhoi Manipur di 2% bhau yona thadaraktre atopa national level da ate state singa compete toner pa da Manipur se sum mayeng ta na masa si laikre lebak si gi oina education budget si khar khitang haigal pi bangam birgadi khar gi makhai di DM college da nati education as a whole punamakta chakhot pa yagani hem wa phamji ai thamjeki Haukiba me Kungamapanda Imphal East District Police Commando na new check-on dagi fare hariba nahakpam Charshil atopming Naubi chahi kungamari apokpa nahakpam Khelendra Laifam Kongba Bajar hariba mio AC RPF amadi masigi lanmi shanglo PLA ga karigumba hiram amatada mari leinade haina lo na thinkraba loop asigi publicity ki assistant secretary Bangkimna thadrokpa cherolamada sengdorokli Shukno Kendra gi manung chana leiba kakching khuno miam the National Food Security Act ki makhada piba cheng tha manga gi lauthokraga miyam da pibidre hairi kakching khunau Youth Forum gi Assistant General Secretary Khumokcham Japan na Paumi Singa unaba amada hai CFNPD gi Director ga unarubada kakching khunau gi oina ing lishing ani ga taraga taruk ki April May December amadi chahi sigi February amadi March tha gi cheng lauthokre haiba khangba ngamle adubu cheng sing asi ngasi fawba kakching khunau gi miyam da pibidri hiramasida mari leinaba authority na pukning changbiduna January ba singi mathakta matik chaw ba action lokat piu loina na cheng sing asi miyam da fanghan biu haina demand tarkli nakalamromda cheng sing asi lauthokpa matamda councillor gi ayaba yaudana lauthokpa yadabana hiramasigi matang da kakching khunau gi councillor na sengdok piu haina su pharmacy na demand tarkli Parja singi phamam thokpa chengdu matam chana sang naina fangan biu hamne cheng mangu natana khoi ki kerosene ga chini ga jodum mangayo cheng mangu sida tha mangai cheng sida kakchung guno gi oina food and civil supply gi khoi direct to ibiriba khoi ki honorable na khoi pibiriba sigi data sigi yumpham oraga khoina khongjang si changsin jabani maram aduna mari leinariba lenga ki angam mathok singna hairiba sigum laba cheng lokthoaga parja da fanghan dabagi asigum laba aranba tawba miyoi singse akpa charak pibiu Howzikta phangba pau breaking news ama mayam da pijari tabada yamna nungaitaba tu chungba thodok amada nupi ama mahaki mirolibi machanupi ga puna thangna lenduna hatlamle thodok asi ngasi numidang wairam pung manga makhairom tarakpada uripok yambem laikai da leiba soram lakhipyari chahi humfu mapuroiba S tomba amadi mahaki machanupi irengbam ongbi monica chahi kuntra mapuroiba gi ming irengbam anilbu sakhangdaba singna mayumda changlaktuna Mangakta thangna lenduna halambani hairi Monica si thanipan gi Naupuri bi mama amani mahaki chahi manga gi machanupi amasu laihori hairi Monica gi mapuroiba anil asi uripok yambem laikai da leiba mahaki maku manem gi yumda leibani Monica na Rims the lab technician oibani aduga mahaki mapuroiba anil na CICIL laboratory da technician oibani hairi Nongkana chuba amadi mi leitabagi achengba tanja lauduna mama macha tamak leiringaida hatlambani hairi hauzik fawbig oina kanana kari maramgi damak hatlamlembuno haiba chapchana khangba ngamdri hauzik makhataba pau pizari
Sahitya Thopanglob amadi Sitaljit Ningsing Seba Samitina Sinduna Saknairaba Aiba RK Sitaljit Singhi Mapalak Suba Laikidabagi Kumon Thoram Ngasi Rupmahal Theatre Infalda Pangtokre Laikidabagi Mafamda Hailai Katuna Ikai Kumnab Utki Thoramatuda IPR ge Commissioner K Radhakumar Singh IAS na Chep Gas amadi Manipur University of Culture ge Registrar Longjam Joy Chandra Singh na President Oina Sarkyaki Bishwamitra na Direction Piba Kuzinda Yotpi Kauba Film Amasu Tiliba Miyam da Yanghanki. Suknu Assembly Constituency ki Manung Chana Laiba Chazing Kunau Dagi Laikidraba Chingtham Angojau ki Machanupa Chingtham Chinglembana Handaki Council na Loba Class 12 ki Science Stream da Tramatoi Suba Position Tarakibada IFCD ki Parliamentary Secretary Su Eriba Kairau Assembly Constituency ki MLA Laurembam Rameshwar na Taram Okre Taramatu da MLA Rameshwar na Fongdorakpada Social Media sing da Chinglembagi Laita Lair Bagi Matang da Tengnarakpadagi Mahak na Lupa Lishing Yangkai ki Tiangbang Asi Bibani Chinglemba na Fongdorakpada Mahakpu MLA na Matiang Panglakpada Nungai Basu Fawi Nakalamurom Hanna Mahang Education Loan na Chingba Launaba Hotna Kibada Su Funkiba Laiti Haina Mahang Fongdroki. Adi makata to paralysis to budo. Ada the anga madam mating pangjage. Ishagen like tamninga kan tam phangtiba. Ada sigum bawa ba degi ko yimlai gele leitaba ko kano jingje larab jingje. Engon da mating pangning maita. Samam nabam po ewo khalida kari aidi aigi lamdam junati aigi jaga junati asuk lamdam matam lamdam sidai dare man mateng pangang kusida ayam tina harau pe ngasi degi I am not a people of only Suna Islamic constituency hai dare ai ngasi degi ta sengna Manipur pumbagi macha Manipur pumbagi ta seng macha ma oiragi haibse ai okhalan da pokcheng si ka gi thodok sidagi All Manipur SSA Teachers Association Chaliba Thas ki taragama thoidagi Swiss Works ki Kongjang Changsil Lamba Adu Kudaktagi suspend Taure Haina Association Asina Tadrokpa Cherolamana Hairi. State Government na SSA Teachers Singi Pitoktana Leirakpa Thamanga gi Tolop Pitokpagi Matakta Thamagi Tolopka Numit Karani Esida Piragani Haina Thazaba Pirakpatagi Swiss Work ki Kongjang Asi Handokpani Hairi. Hauzi Ngasinomagi Sanabagi Pau Pizari. Second Division League 2016-17 के चैंपियन ओइक्रबा नेरोका FC मणिपुर के सानोरेम दे ऑफिशियल सिंगबु तराम ओक्रे ओकपगी थरम अदुंग से संगाफम द लेबा होटल क्लासिक ग्रांडे द पांगथोकी ऑल इंडिया फुटबॉल फेडरेशन के बिदेंग मखा द पांगथोकीबा सेकंड डिवीजन लीग असिदा नेरोका FC न इंडिया की ओइना हीरो आई लीग ता मफम अमा कनबा ngamba अहानबा फुटबॉल टीम अमा ओइबा ngamki क्लब असिगी प्रेसिडेंट डॉक्टर TH ना अखांग कनबा ग लोइनना होटनाबा लेपत्रबदी नोंगमदी Taliba Pantung Adu Yobang Ngani Haina Fondoki. Player masing asugam na labor state sida ayamba players sing si Manipur gi mapanda labor club sing da sanaraga I League amasung ISL da sanadana participate tawduna mayam player mayam lei neroka football club sina Manipur da gi su I League si sanaba ngamnaba honasi hena adugumba decision nam lawraga hogi ba chahi ani makhai sei da khoi sanction jarakpani first division league sanagaduri si whole neroka FC gi team support tawjaba duga team sibu promote tawjaba moina yamna nungai ba pokchei aduga akhoi ga loina na Manipur da leiriba sanababu nungsibiba aduga maruena football bu pamjaba mayam gi damakta di achoba achievement ama wargani ana khoi thajai Humfugani Toy Suba Sarchura Chansing KCSI CBE Memorial League Kam Knockout Open Kang Tournament Ngasidagi Sanaba Hokre Manipur Kang Association Gimideng Makada Singzamai Kang Kutna Sinduna Chingzamai Nang Mairakpam Lekai da Laiba Singzamai Kang Shangda Ngasidagi Hokiba Kang Tournament Asigi Ahanba League Match Amada IWKK Uchekon Kang Kutna LSK EP Wangoi Kang Kutpu Panjil Taraga Taruk Mapanda Maitiba Piki Chathariba Kang Tournament asigi hayang match later roi June amada sanagadaba tournament asigi ani shubal league CHLKA Nabul Bondiar Kangkut amadi Singzamai Team B Kangkut anina lamba tongnargani
State level boxing championship ta saruk yariba tongan ba unit singna team champion gidama akanba lamba taunari thasige kungama taruktagi pangthokpa haukiba championship asigi ngasi sanakiba sub junior men's B12 50 to 52 kg gi final da Imphal West ki boxer L edition na goal aduga Kakching gi boxer Makas na silver medal loba ngamki sub junior men's B14 54 to 57 kg dana Imphal West ki boxer L Rabi Chandra na goal amadi Kangpokpi ki boxer Manglemba Kaisham na silver medal loki sub junior men's B15 57 to 60 kg ki final bout to Imphal West ki boxer M Sanatoy amadi Bishnupur ki boxer S Ace Arjun ani na goal amusung silver medal loki sub junior men's A9 44 to 46 kg ki final bout na Thawbal ki boxer Muhammad Nazimuddin amadi Imphal West ki boxer TS Nanau ani na goal amadi silver medal loki Chathariba championship asigi sub junior men's A11 48 to 50 kg ki final bout tana Bishnupur ki boxer and Manau amadi Kakching ki boxer TS Nongdamba anina goal amasung silver medal loki championship asida Manipur ki tongan ba district tara amadi Manipur Police Sports Club tagi nupi macha sanaroi marfu taraga humdoi amadi nupa macha sanaroi cham ga humfu ga humdoi na saruk yari Manipur Amateur Boxing Association asindona Kumalang Park Sports Complex leba boxing arena da chathariba championship asigi hayeng makha taba final boxing sanabaga loina na loishin bagi thauram su pangtok lagani hairi Breaking news amukana mayamda pizari tabada yamna nungaitaba tu chungba thaudok amada nupi ama Mahaki Mirolibi Machanupiga Punna Thangna Lenduna Hatlamle Thodok Asi Ngasi Numidang Wairam Pung Manga Makhairom Tarakpada Uripok Yambem Laikai Daleba Soram Lakipiari Chahi Humpu Mapuroiba S Tomba Amadi Mahaki Machanupi Irengbam Ongbi Monica Chahi Kuntra Mapuroiba Giming Irengbam Anelbu Sakhangdaba Singna Mayumda Changlaktuna Mangakta Thangna Lenduna Hatlambani Hari Monica si tha nipan gi naupuri bi mama amani mahaki chahi manga gi machanupi amasu laihori Monica gi mapuroiba anil asi uripok yambem laikai da leiba mahaki makumanengi yumda leibani Monica na rims ta lab technician oibani aduga mahaki mapuroiba anil na CIL laboratory da technician oibani hari Nongkan na chuba amadi mi leitabagi achengba tanza lauduna mama macha tamak leiringai da halhambari hari Hauzik fawbagi oina kanana kari maramgi damak halam libano haiba chapchana khangba ngamdri Arabada bulletin asig headlines amhana mayam thamjage Nongleinong sit morana Bangladesh ta chawna safu pikre Manipur da su akanba nong leptana churi Satan NEC ki sentang su koti chamapal ga kunga manga dagi hengat handuna chawkat tharang ki thabak sing ningtina paikat pa yahan bin haina Chief Minister and Viren na taksin kray Jingda umang kokthok tuna pamlo uba koktaba double cropping amasung atopa pot chay thabag upay ama puthok na ba Deputy Chief Minister Y. Joy Kumar na expert sing na taksin Amasung World Environment Day ga mari laina na chayo lama chup na chathagadaba chahi sigi school training campaign ngasidagi hawkray